Pulisna fakre ngarang numidang pung tare taba matamda kokta tera khong asangbi area Scorpion amana lambi da chatuna leiba anga ani thomjala matungda hanna yengamdabida thokiba Scorpion adu hei singlaba pukauksaw Ithai Police Station gi timna phare hairi Kukizo Council gi mifam da separate administration gi demand hena session kre Manipur government semba Kukizo miyam saruk yaroi haina phirep lore Kukizo Council Kukizo Council Governing Council infam hokiba December kuntra da pangthoktuna Kukizo yang eba Constitution of India gi makha da Union Territory ama home tawduna maitei puruptagi tokai balengak lehen bahaiba demand gi warep hena chena lore haiba galena Manipur lengak semda Kukizo miyam saruk yadana warep lore hairi KZ sin thadroba serol amana hai December kuntra da Suranpur gi Rengkai da leiba BTI auditorium da pangthokiba KZ gi governing council ni phomda kupna khanar matunda warep hum yena ba yaudana lobo lena warep sing adu KNOUPF ki lusingba singna khanganaba su warep lore warep sing adu di Ahmad Kuki Gilamda Karigo Mo Amatada and cross Toropa Yaoroi Ipa Ipuna Tamlamba Lam Kukizo Miana Matam Pumba Ngak Senba Kukizo Land Protection Amadi Ownership Kimatang the Atu Matam the Akanda Press Statement Ama KZ Sina Tadokpa Amadi Land Amadi Land Right Kimatang the KZ Sina Makata na Kukizo Sipsinga Ipam Pangtok Haibasini Ani Subada Kukizo Miyamgi demand Amadi Purup Asigi Miyashina Mayam Nariba Kudong Sadaba Sing Asi Lengak the Kanganaba KZ Sina Sinduna tu matam the politic and rally ama pangtok pa haibasini home subo ina popular government amasung politic and stand gi matang da loki warep adudi hojik leiriba film masida Kukizo miyam na makata na maitei puruka lemina ba haibasi oitholoi maram aduna Kukizo miyam gi oiba Indian Constitution gi makada Union Territory ama semtuna to kaibelenga ama hengadabuni haina demand ina chepa phirep lowulena Manipur government semada Kukizo miyam saruk yada ba haibasini mifam adu da loki warep sing KNOUPF ki lusingba singda khanba hainasu warep lore hairi Dr. Linda Marangmai yumda trital letter lorena nongmai maru thamjalamle Impal East ki Rangai longda leba Dr. Linda Marangmai ki yumda sakangda singna trital letter amaga lorena kapya reba nongmai maru hum thamjanduna ki tuzung piram gi thodok Romai Naga Student Organization Manipur na kanwong da condemn torokli organization asina thadro posel amada hairibana hokiba December kontra da sakangda sina mahaki mayumda ningthina sil torba nongmai maru hum yawa packet ama amasung trital letter ama thalongkiba aduna mahak amasung mahak imung manunggi safety da akiba amasung namut phawle sigma miyamgi santi da akiba piriba criminal gi thong simai ne basingi makedagi kudakta investigation chaduna sabchaba thabak lokatbiu rena thodo ada scenario adu masak kangtokna sabchaba justice panganbiu organization asigi makedagi asigmo yamna pangda thong sing asina asida investigation chathana demand tobolena Dr. Linda Marangmai amasung mahak imung manunggi damak sabchana lepli Manipur governor gi makedagi hiram si matangda miyeng changnanaba amasung tinthaba tawdana mathau taba thabak sing lokotna basu taksali medical officer amasung mahak imung manungda asigmo akitu jungba ponbagi thong sing asi administrative failure ama oibtana tana paksana khongjang changsananaba amasung chapchaba thabak lokotnabagi akanba web amagi damak baton tawuni haina lawi hairi Idina Bila Emporiums Private Limited Ira Finance Private Limited lupa crore contraum doiga lakh humputaruk ki property sistokre Directorate of Enforcement ED Imphal Subzonal Office na aina yada moongda satharamba large scale investment fraud kumari lenana MS Bila Emporiums Private Limited MS Ira Finance Private Limited amasung hariba Private Limited ani asigi director Yumnam Ira Banta anirak subo aina lupa crore contraum doiga lakh humputaruk provisional attachment order issue tokiba lenana sis toksan kre hairi January amada Directorate of Enforcement Imphal Subzonal Office na issue tokiba serol amagi matungina hariba attachment asi MS Bila Emporium Private Limited MS Ira Finance Private Limited amasung Private Limited ani asi director Yumnam Ira Bantana Manipur leba investor lising mga romda namthak tawduna yamlaba senpam sing kokotkibaga mai leinarani wato asiga mai lena CID Crime Branch Manipur na Private Limited ani asi ki director Yumnam Ira Bantagi mathakta IPCC section lising muga sanipan hompu yauna toan section singi makada register tokiba FIR amaga mai lena enforcement directorate asigi makedagi investigation sathaba hokibani FIR asigi matungina aribadi hokiba sahi solachingani Pandagina Kunmatoi Gimatam Asigi Manung the Yumnam Ira Bantana fraudulent investment ama operate tokduna hariba company sing asigi khutang the investors sing the yamlaba sefam sing bigani haina deposit tohonki adu hariba sefam sing asi miyam da namthak tokduna kongkotba matung investors sing the makoi na tokiba deposit ki sefam sing adu Yumnam Ira Bantana chalariba company asigi market gi hantokide hariba scheme ase
unauthorized oibana maram oiraga investors singdagi khongkalakiba yamlaba senfam adu mangkhre company asina loan against property model gi makha property thamlaga miyamda loan pibgi thabak tawi adu sell puriba miyamna madugi lan thumsing adu ainiya da mong company asigi director yumnam irabanta amadi ms birla emporium private limited ki staff singda sell deed ki kuthang da transfer tawi company asina makoida deposit orkiba investors sing adu da yamlaba senfam se phangani haina wasakiba sing adu amata hantoktana ing solisini kungi angan musrauta company asi operator bulep kre promoter singi mingda register tokiba property sing adu ainiya da mongda repayments amata tawdana phajalaga thami loinana hairiba crime gi thabak sing asi leptana chathaduna yamlaba lanthum lepsan gi thabak tawi ed gi makai makata na hairibana ms birla emporiums private limited asi gi director yumnam irabanta amasung mahaki loinariba singi mingda leiba lupa crore kunipar ongi value agadaba movable amasung immovable property hana phajan kiba laikre loina mamang sahi solisini kunmanga gi jun tarukta imphal iski special PMLA gi kona idin phajalaga thamliba assessing asi matpaga mai lena prosecution complaint ama file tobo laikre makhata investigation da ms birla emporium private limited ms ira finance private limited yumnam irabanta amati mahakaloina riba mi singi mingda ahenba immovable property chamaga kuntare lei haibasi masakangba ngamkibani hariba property sing asi makoina chathagiba crime sing aduda leikibani property sing asi gi value asi lupa crore kuncham daga la humputaruk ni hariba property sing asi idina provisionally oina attest tawre khwaidagi nongna issue tawkiba order asi tharaga ms birla emporium private limited ms ira finance private limited asigi director yunam irabanta amasung makhoi loinariba singdagi enforcement director na seize tawriba movable amasung immovable property asi punna lupa crore bumataga lakh punipan sure enforcement directorate ki makai dagi hirmasigi matangda makha tana investigation chathari hairi February amadagi hidak manai polam singi mamal saruk mari hankalagani lupa 35 piba beri mapul amagi mamal lupa 100 yorogani India pumda saruk amasung hidak managi potok singi mamal February amadagi saruk mari hankalagani polam sing adu da loramba excise duty hankalnaba putokiba central excise bill solisini kunwanga parliament aya pirak lagani Nong sentok laba excise duty adana maram oiraga goods and service tax hengkatpagalena haiba potok sing asigi mamal leibak sinba tungna hengkatlagani lengak na pungtorapui matung ina February amadagi suruk ngasung hidak managi potok sing hengkatkani Imjakishan numita finance minister pungtokiba matung ina suruk masai lising amadi hengkatkadoriba sang ase lupa lising yangkai amasung lupa lising nipanga songa pawo oigani suruk masai adugi asang bagi matung ina mamalsu hongto hongjin legani aduga goods and service tax hengkatpagi sang sada nimpu oigani hairi Suruki maman hengkalakwa aduna mekusina ba miyoi million chamaromda chaipu piragani official oiba warol asigi matung ina hojik khwaidagi mamal hobuni hairiba beri mapun amagi mamal si lupa 35 oirambadu lupa 100 yorogani Central Excise Bill namhut silakadoriba amdu yenglaga excise ratio chawna ahongba leiragani hidak managi potok sing cigarette cigar gukha umbaya ba hidak managi potok sing mamal chawna ahongba leigani hojik suruk masai sing amada low excise duty adu lupa jani dagina chatrek kontra manga oigani aduga suruk makal henabi matung ina suruk masai sing amada pigada mamal lupa 13 aduga umbaya ba hidak manada low excise duty na sada sama hengkatkani aduga gutha tobacco gi na sada kunmanga dagina nifu phawa hengkalpa yai mamangda sada kunmanga da excise duty lorong khibani malem thongamna kotu gi mathakta FIR thangkat craze social activist malem thongamna committee on tribal unity kotu gi mathakta first information report lokot pinanabal Angang police station gi officer in charge ki kutangda Kangpopi police station da wakat zero lama pisan kre tongan ba luk ki mera pai bi mai bel singulina na rang ayuk pung 11 makhairam tawada hekdu Angang police station gi osida pisan kibani December 3 Kotugi makedagi press statement ama thadoroktuna malem thongamo Kangpopi fauna chattanaba akanba wafam thamlakibadu pung kunmari gi manungda hantokpinanaba Kotugi makeda hijakrabasu tabak tongtholoktabadagi FIR ama lokot pinanaba wakat zero adu pisan kibani ngasi khongcha adu yapal nupi lup maiba kulmera paibi laisna women welfare association koirenge manung koirenge bazar nupi puruk koirenge Urum Mapal Mera Paibi Advanced Women Society Awang Semai Mera Paibi Kurai Konsum Lekai Apun Bel Nupi Lup Hengang Makau Lekai Apun Mera Paibi Sin Seruk Yaki Switzerland da bar mai saku da miyo nipu sire sama tranga sokle Switzerland gi tendas Montana da laiba bar mai saku da miyo nipu sibagale na atopa miyo sama tranga sokwa da gi lakanari haina local police ki report amana phongtor kre Iski resort adu gi mayol makta da laiba la constellation bar da khangau da mai chapagi thodo adu thorokibani
ꯍꯧꯈꯤꯕ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:30 ꯇꯥꯕ ꯃꯇꯝꯗ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯈꯨꯗꯛꯇ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯆꯪꯁꯤꯟꯗꯨꯅ ꯃꯩ ꯀꯟꯕ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯐꯥꯌꯔ ꯐꯥꯏꯇꯔꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯃꯩ ꯀꯜꯍꯧꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯕꯥꯔꯗ ꯃꯩ ꯆꯥꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯔꯤ꯫ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯤꯡꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯔꯤꯁꯦꯟꯁꯟ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯍꯦꯜꯞꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯡꯒꯪꯄꯣꯛꯄꯤ, ꯃꯔꯤꯡꯊꯦꯛ ꯑꯃꯁꯨꯡ ꯀꯕꯣ ꯇꯝꯄꯥꯛꯀꯤ ꯂꯣꯟꯅꯕ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 38 ꯃꯅꯥꯛꯇ KNA ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯥꯜꯍꯧꯕꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 4:30 ꯐꯥꯎꯕ ꯆꯠꯊꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕ ꯑꯗꯨꯗ ꯕꯣꯝꯕꯅꯆꯤꯡꯕ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ꯫ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯑꯁꯤ ꯑꯅꯥ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ, ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯄ꯭ꯔꯦꯁꯅ ꯀꯟꯐꯥꯔꯝ ꯑꯣꯏꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯑꯟꯀꯟꯐꯥꯔꯝ ꯑꯣꯏꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯀꯨꯀꯤ ꯂꯥꯂꯣꯡ KNAꯒꯤ ꯃꯥꯏꯀꯩꯗ ꯆꯥꯎꯅ ꯑꯁꯤ ꯑꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯃꯅꯤꯄꯨꯔꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯣꯝꯖꯤꯟꯗꯨꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡꯁꯤ ꯂꯩꯖꯔꯣꯏ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫